Pauchedi Jumpum over Marui Pau Karab de Dogeri MUC ki Watok South Horgle, my racing Kongjang Laksinaba 144 Thenggainabada. Manipur University of Culture MUC da Tongan ba cultural institution singdagi diploma pairaglaba my racing min chanba yandabagi Watok South Horpagaloina Nangasijo Palace compound labor government dance college campus da labor MUC ki Tongan ba furniture sing get wang wata putok na akan ba Kongjang Thenggainabada. University asida matam sang irang leirakpa amade pamdaba Thoudok sing Thoktanabagidamag CRPC ki section 144 2 ki makhada athingba thamle aina Imphal East District Magistrate Command Them Dainana Thakre athingba asigi makhada MUC ke campus da mi maga natragana matudagi henba Mioi sing punba yaroi sai nung amade khulai oina sinapa yaba polam sing pusilakpa yaroi aire makhata na ngasi su government dance college student union amasung All Manipur Music Association ki mahiroi singna table chowkri desk almira na singba polam kya gate ki wang mata pothok tuna khongjang changchen ke ngasi ki khongjang adu da dance college student union ki general secretary saknai bi posangbam na phami sing da phongdor khibada MUC na mahiroi sing bo antana yengbire asan birai nai na thausil chathaba asi yaningde art amadi culture ki lamda graduate amadi diploma certificate paira pa mahiroi sing asibo MUC da MA tambai abai khudong chaba pidaba asimak laibak thibane Haukiba Thakhre asida say nabaka MUC amade government college ki marakta thokli masina maram oiraga mahiroi sing ki marakta saun ongkhatnaba lehelle hiram asiga mari leina mahiroi sing na mamang da khongjang kya su sangchin khiba laikhre Manipur ki minister unatun hiram asigi matang da mahiroi sing ga warisana khiba laikhre CM na pirak khiba thajaba adu ki mayukta MUC authority na mahiroi kya buping chanba yahanre admission tawbagi process kya uran lana da chathaduna leire Maduna maram oiraga and Manipur Dance Academy, Old Manipur Music Association, Kidmak amadi Government Dance College ki mahiroi union singna akan ba khongjang Sijinnaduna lakibane. Ngasi ki khongjang adu no bidang pung taru phawa chathagi additional SP yauna pamdaba Thoudok thoktanaba ngaksen ki aire. Atopa pau amadana lalol itik tok pada thamlamba athing basing Thakre. Lalol itik tok pada thamlamba athing basing India lengak nang asi lauthoki ba loinana January amadaki mahusa gum chathaba yaragane. Lainga ki order asigi matung na tilhau yauna tongan ba pothok sing mapal lebak sing da thadok pa yaragani sahi asigi September thada lebak asigi oina tungsin thona leipa polam sing ki sang antharakhiba amasung tilhau ki pothok watpana maram oiraga mapalam da tongan ba polam sing thadok pada ating ba thamlakhibani January amadagi tilhau ki pothok sing anagum da ating ba leitana thadok thajin tawba yaragani haina Director General of Foreign Trade na thoki pa order asina phongdorakli Kumza dising ani taraga mapan ki December thadagi auna India da tilau ki mamal kilogram amada lupa marfu yaurakibani Nagalamrom da Covid-19 ki pau sandok nuba China ki citizen journalist ama sahi mari phadok pikre Saliba sahi asigi hawalak pada China ki one city dagi Covid-19 sandorikibani haina social media da video thakat luba Chinese citizen journalist ama sahi mari dagi pangapawa phadok phanglaba yai haire Maki video adu Covid lalan e haiba chap chaba khangdringai sahi asigi February thada social media da viral oike video aduga mari leina mahak karigumba Chinese authority maral lei haina lauthoklagadi sahi manga phawbagi kasum sangda leiba yare sahi asigi me thada Chinese authority trial chathaduna lakiba ngarang jangjana haukiba jun thadagi Chinese government ki bayukta sara enbai khongjang changchin lakhe adumainawak authority mahak pot nampuda nose fading tawtana lakibane Authority na karigumba mahak akan baserak pirabadi mahak ki aroiba punsi phawba mahi amade mapang charoi mahak kaisum sang manungda siradra aiba phawba khali aina jangjan ki lawyer ren kaunion phongdoke jangjan da chathaba horkiba trial adu World Health Organization ki experts na laichat asigi awrakpam tiket pa oina China da lakiba adu ki mangoina aukhibane Jangjan ki atopa lawyer amagi matung ina custody da leidona trial chathariba jangjan ki aksang ki phibam chok tharaktuna haksang da anaba kaya phawragle authority na mahaki mathakta chathariba thawung asi mioi bagi hak chawna khonggainabare China ki human right group kaya na su jangjan ki case asigi matang da miyam ki pungning chingchilakle Chinese human right defender NGO ki research and advocacy consultant oiba liu len na jangjan ki case asi authority ki mathakta Achouba kholau am oiragani anaso pongdorakle Nupa ani na phubadagi Mioi amal laikanaba ngamdana Sikhe Uttar Pradesh ki manung chanba Ghaziabad ki mi yamna chinbat lambi amada Nupa ani jangduna Mioi amatamthina phubadagi laikanaba ngamdana Sikhe aire Thoudok aduga mari leina social media da thagalakiba video amada Nupa ani aduna laikidaba Mioi adu Achouba Sijinnaduna phuba ukhi Thoudok thokpham ki naket ta gari kaya amade Mioi kaya phawduna chatle
Nupa ani duna sathriba thong adu kana amatana khamkhide madugi mahuta mioi khade video namduna leiba ukhe Nupa adi aduna tamthina phopdagi laikidaba mioi adu ajoi kawi haina identify tawba ngamkhre hiramasiga mari leina laikidabagi mamada phangdorkhibada ajoi gi mayamba chanjoi amadi Thoudok asigi main accused oiraba mioi asiga numit khani gi mamangda flower shop ama sengko sagarpagi matangdi yena balaike video adu the man accused oirba Gobin kan loinana amit kauba mioi amana ajoiba mi yamna tinba lambida tamthina phokhe ihing tahing tana mioi ani aduna laikidaba atuba phobo tamda lambida jatpa mioi amatana khamdoktaba aduba pendaba phokdorakle naget ta chaliba mioi sing amatam chana ajoiba kan biram labade laibak thipa Thoudok adu thoklamdaba su yai haire victim sanjoi gi mamara Thoudok asiga mari leinana police ta complaint tawkhre Thoudok adu da chenaba mioi animak police na phaki baga loinana wahang pahung tang nabaki namakta custody da rimal Thakre haire Yamna Nungaitaba Thoudok amada Assam gi accident da taret Sire kun chokle Assam gi Kolkata district da passenger bus amaga truck amaga Thenggainabada mioi taret cheki baga loinana atopa kunna chokle aina police na ngasi phongdokre Senior police officer amana phongdokpa matung inna Thoudok adu ngarang numidang weram Kolkata district ki Bogibwari police station ki manung channa leiba Panbari manakta thokibane Nupi angangda Otpa Naha kaya thiba khngdana Manghankhiba Nupi sing mara paiduna song thorkibani ramane All Manipur Women Social Reformation and Development Samaj ke President Ramanina Aikre ngasigi numit December tang 18 asi maira pai bilingkat khiba numit ne wafam asit lamphel ge rims crossing de leiba Nupi Samaj ke office ta pangthokpa nifusuba maira pai bi auto khiba ningsing thorom dam hakna phongdok khibane magna makha taraduna sok lising amag sampar marfu gi December 18 da lingkat khiba maira pai bi asina lamdam asida amuba ain gi makha da Nupi angangda Otpa Naha kaya thiba khngdana Manghankhiba Thoudok kaya dagi Nupi sina khutta maira pai duna jong thorakibane matam aduda sipaisina karigumba bom pokhaiba nongmai kapnaba matamda mafam adoi de leiramba naha singbo phaduna puraga yamna tamthina phobiduna orpi naibiba khulai paiba naharun kadai de lei haiduna army sina akanba ot naibagi thabak satharame Nupi Samaj thoraktuna gari daki phakiba miosing jing tauba Thoudok kaya thokpuda lekai lekai ki Nupi sing maira paibi thoraktuna sipaising tawriba sing ke thabakta akanba khongjang changselake Army na phakiba masasing kaloba kya su yauhi thiba phangautuba kya su laike asigumlaba lamdam basida amuba ain gi makha Nupi angangda Otpa Naha kaya bu phaduna puraga thiba khngdana Manghankhiba Thoudok kya dagi Nupi singna khutta maira paiduna chongthuptuna bayuk yarakibani aina su president ima Ramanina ngasigi thormadu da phangdokhe Thoramadu da Social Reformation and Development Samaj ki ima sing tongan badluk kya ki ima sing amade civil society organization kya ki lusingbi kya su sarugya ki aire Baragasida Brinda gi Mathakta case ama fine tawkhre hauki balising ani taragani thoi ki me kontrata matam aduda nap ki DSP oina thau purambi thonhaujam Brinda na drug company leina phaki balilong turel hanbidagi MD Masle Udin Allies Haji Sayung Pumari Suraba Mahakna Brinda gi Mathakta Manipur Human Rights Commission ki khothangda case ama fine tawkhre case fine aduda mahaki Manghankhiba Ejjat hingbaki khonggaunabaki Matik chaba compensation pigadabani haina wakat cherol aduda yaure nakalamarom da Anouba makalgi strain case taruk India da Thengnare Manipur dagi ani test Kidmak punira Thakhre Hauzik malem ki mafum kya da Covid-19 ki laichat Thengnar ngai charak asida Covid-19 dagi Henna Sathiba coronavirus ki Anouba strain case taruk Thengnakre Pawasina hai laina asi Covid-19 dagi Henna Sathiba sada humra dagi Henna Sathi haina longnariba strain taruk India da Thengnare haina confirm tawkhre UK da yan hana Thengnakiba Anouba makalgi virus strain asi India da jangnakadra haiduna mi painakiba adu confirm case lairakpa asina Henna mi painare Mioi taruk atu ki manungda ahum amadi Bengaluru ki Nipans da laying lipa bisakne Mioi ani amana Center for Cellular and Molecular Biology Hyderabad da Thengnarakibane Atopa amaduna National Institute for Biology Pune da confirm tawba ngamkhibane haire Ningsing bayai November gi tarik 15 dagi December 12 phawba gi manungda punna Mioi lising kunthagom da UK dagi India da halakhiba sing test tawba Mioi samagani phumari Covid-19 positive oiba Thengnakhe Makoi sing adu makhatana test tawba Mioi taruk Anouba makalgi strain asi yaurongkhibane haire panbaya UK da Anouba strain asi Thengnaraba matungda India laingakna lokotpa section thorang oina December ki tarik 12 dagi kunthama thoi pawba UK dagi India da flight amada pairakpa yabagi ayaba pikhidabane Anouba makalgi laichat asi leibak kharada sandorakle haiba khangba ngamkhre Sairagasida UK dagi alakpa Manipur dagi Mioi ani strain asi leibra haibagi khangdoknaraba Pune gi lepta Thakre makoi animak hauzik pawbagi oina layo ulakpa leitri haire
अरोइबद कंटेंट सिंग असिगी मरोइब पाउ खरा असिब पाउदम जरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरब पुनमक पथागचरी चैनल असिना तुमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरमु लोइनना लाइक एंड शेयर तौबजु कौबिगनु पुनमकपु अमुका हन्ना थागचरी।